Manipur Top Channel dagi Manipur News Update tawjage ngasi phongbase phong September 13 gi nupi masa ama isingda lupkhre sahi taraniga nithoi rom tangai dibi nupi masa ama Imphal East District Hengang Police Station na konba asan bigay awang laikai mapagi Imphal Turel da tasinkhibadagi thiba khangdre thaudok asigi matangda press na phangba pauda Turelgi thaudok asi ngasi nungthul pung 2 rom taba matamda thokibani isingda tasinkhibadagi thiba khangdana leiriba nupi masa adudi khaba maning laikhaidagi laikhidraba Waikhom Basantagi masanupi Waikhom Kamala Allies nanaubi saige taragani thoini haidi ngasigi nungthilgi matam asida nanaubi amadi masin manau thokpa makhoi taret rom Torel mapanda sanaduna leiringaida khanghaudana Torelda tasinkhibadagi ising iraina senthakibadagi thiba khangkhidabani pau asi hek phangbaga Imphal East District Police ki team Fire Brigade ki team na club ki representative amadi khunjasingna yauna nupi masa asibu thibagi thabak sathari hairi Kamala Allies nanaubi hauzik Imphal East District ki Agani Junior School da class 5 da tamdi hairi